पाउसेद युम्फम ओइबा मरुइबा पाउ खराब अपडेट तौजरे लैगाइना तान्थोख्रबा इमुंग मरिगी मियोइसिंग मसागी इंखोलदा चंगनदब होनरुबदा इरांग थोखरे हाउकिबा कुमजा लिसिंग अनि तरागा मंगागी नवेम्बर अमदा इरिलबुंग पुलिस स्टेशन की मनुंग चनबा काइराव मगदिंग अवंग लिकाइदगी एमडी हासमत अली कौवा हेडमास्टर अमसन उरानबगी मरालदा मियामना फुबदगी सिखिबा मरि लैना लैगाइना तान्थोख्रबा इमुंग मरिगी मियोइसिंग ngasi changngrab hotnabada yaroi aiduna mafam asigi miyamna irang horakre laigai na tanthokraba ibong bari adugi miyosina makhatana makhoi machagi ingkolda dahinbinaba civil judge senior division impal isgi court da wakalakbadagi court asana ngasi masagi ingkolda sangba yabagi aba pirakibane court gi jathang matungina ibong bari gi miyosina irilbung police ka loina masagi jum ingkolda ngasi upung taraga mathoi makharum tabada lakhe adab gairo magding awang lekai de leramba miyamna irang aurak pagaloinana uwa phajinduna lambi thingjin ke iren bung police ki mekai dagi so police person ke thajinduna ibang mari ki miyoising pusinana bahwana robada miyamna nungna thajlaki oirak liba phibam aduda ibang mari gi miyoising changdana ba iren bung police na ngak senduna puthora ke makhatana changsinana bahwana robada pamda ba thodok thorak pa yabagi mami ubadagi police person sing handora ki badagi ranga to nem thage Nagalambromda san huran bagi maralda miyamna fubadagi laikhiru dabani hariba MD Asmat Ali gi loina pina ko namha ki mapuro bagi mihat chenare besing faduna charak pideba fawwa mihat bagi imung manungi miyoi amata sangba yaroi karigum sanglak labadi henakan ba khongjang changsilakani anaso phangdoke makatarakwa atopa pauda kidney fail oiraba miyoi ama CM la janems ta pukhatuna layengkhre kidney anibak fail oiduna dialysis tawduna yamna awawa fibam amata laiba nambol kenragi manung channa ulau kangjepong mamang lekai talaiba kaisam ratan kawbo miyoi asi ngasi semester en biren ge pokdak matungena janems hostel ge authorities sing namasagi memdagi lokotuna hostel asita layeng sataba haukre ngasi yuk semester biren ge pokmena ba manang lofa na hana isam ge president oramba en rajendro elias boy yauna ulau da satuna kidney fail oirba kaisam ratan bo Zelensky ambulance da puraktuna housing hostel asigi urology ward da thamduna layang chathaba haukre si minister na tola taraba na layang bangam jadraba miyosing ba layang bagi thabak chatharakpa asiba thagat pa phongdok pa galoina si minister na tawruba thabak khudimak tamai fa ko oirasanu haina phongdok narakle lambel gi sagol thambam da lamkhopsin basingna sagol thamba yaroi hana athengba pirakre si minister en beren gi pokdak matungina lambi da leiriba sagol sing lampel pata leiriba ekar kuntharong pak chawba labuga sida thadu kadabani aina khagan khraba matungda ngasi hariba mafam asida sagol sing thamna ba pusin bada mafam adu lam khopjulaga law usinba miyosina athingba pirakre haire si minister gi pokdak matungina di Manipur Horse Riding and Polo Association lambi da leiba sagol sing hoikatuna lampel pata lenga na piriba mafam aduda sagol sing thajina da bahona ki aduba mafam aduda law uriba miyosina thingbadagi nagalani ki marakta unkana bathoki tungda lambal police ki SDP ona lujingba police team ama laktuna jasina ba puraklaba matungda sagol sing adu mafam aduda thajin ki haire ngasiragi sagol thajin ba hokiba mafam aduda law ubagi thabak chathariba lami kanglup lampel gi jaran secretary en ibuhal miteina phongdok pagi matungena de mafam asi lawmi sinupana sengkotuna law uba yaba mafam ohelapane lawmi sina matam kya dagi hona jarakhiba adu langano ubiraga mafam asi lafom baina adumak lengtana thambiyo mafam asi hauji law uriba mafam di haibasi lengana khanglibane Marmatuna Manipur Conservation of Paddy Land and Wetland Act 2014 gi makhada lawfom basi adumak thambiyo haike Praise na fangpa paugi matungena di lampenda law ubagi mingda lamkhops laga dakjitha farga travel da lupa lakhumpuga mari yauna jon bay aure masigi chen bajaroi da document kya su leire plot amom da lupa lakhumpuga mari da travel miyon di fund da jon na bagi ming on bagi se sang chingwa su leire hira masigi matang da si minister gi athuba miyang sangri da dampel gi lawfom basi kan biyo haire nafai village ki chief mihat da chenaba sing jun tara gi manung da changjara kadabane nafai village ki chief jelhem khongsai mihat da chenaba sing thasi ki chachatara ki nibidang war pung banga phok gi manung da changjara kadabani haina ko ki revolutionary army KNO KRA amadi ko ki liberation army KLO KLA na akan bawa form thamlagle lobsing asina phongdo ki bagi matungina crime asada senari basing hariba matam asi phawbo ki manung da changjarak ta batara bade organization ani asina marale basing jarak piraga dabani haire amarumda laikhitabagi imung manung ki maikay dagi mihat asigi matang da median aran ba paw sandogi ana penda ba phongdokre
Imong manungki maikhaidagi thadorakhiba sengdok warol amada village chefki miyarasi popi pambi thaba thingbagi maramdagi oiramba yai hana dai khidraba jilem khongsai loinabi sinehling khongsaina media gi miyoi singda phongdokhiba natragana pankhiba leite haire sengdok warol aduna makha taraduna sinehling khongsaina pambi singda phongdokhiba wafamdi legana sangchiliba war on drug fo saugaliba mahaki maforoibana sahi asigi meythada MLA Kim Yu Ang Sing yauna pangthokiba mifomgi outcome adugi matangda khuncha sing amadi khulki authority singbo thagarba phongdokhi haiba wafam permission ta thamkibani haire magna miat adu popi pampi thaba thingbadagi oramba yabagi singnaba lei hana blame tawkibasu leite natragana masina oramba yaba maram orga suggest tawkibasu leite press media karana village chief hatkibagi marmasi popi pampi thaba thingbadagi ohelekibani aina suggest tawri ana maral siraduna leikitaba imu manung amadi village authorities na asigamba lana puba yaba aranba pauk sandokba asibu akanba mongda kandem tawe imong manung gi miyosina makha taraduna hariba case asi mari lenaba authorities na lokhotkre maramasina investigation asi mapung phat reform amadi maral laiba sing phariba phobodi kanagba miyosing organization amadi media na jumpam yaudaba samsin sajinba pauk singda gi section view hana appeal tawke MTU gi VC appointment issue gi waroisin productrabadi junma pandagi khongjang sangsilagani amso Manipur Technical University MTU gi BC appointment issue asi athuba da warusin purakpada lamdamasida corruption botatkani amadi education sector da mamigi masigi mami thaloi ana wajau ngangli balenga kasina asum balafum thok pathawdang lorok trabadi hayengdagi tongan ba khongjang ka sangsinarba phirep lore han all Manipur Muslim Students Organization amsogi ICRD Secretary KS Dilson thadorokpa cherwala mada phongdorakle Cheroles Nahai Manipur Technical University MTU gi Aniswa BC After Grant Commission gi Section 7.3 Eligibility Criteria Wal Lana Piduna Kanglon Kaina Nampuda Hapsin Kibatu Chungtokuna Asumba Putok Pibagi Mahota MTU gi VC Su Kuina Namsinduna Academic Institution Amada Asumda Sataba Pase Amzona Awang Batak the Kandem Tawe MTU gi Quatiki Wampu Post Lovada Criteria Sokidaba Mui Amabo BC and the Tautak Hanbada Legang na matam kuina miyo amabo kan katuna thamjinba asina education da corruption phone sa thari haibasi mayak sengale corruption mutar kan yana phone waja ungang libalenga asida hanjan asoiba sendok pinaba haijabada tarak tabadagi university grant commission gi secretary amadi AICTE gi member secretary da aibo cherul thaduna kan gre MDU gi anisaba BC ona manipur gi laganesan approve tawkhiba Bhavesur Tongbram Chumna Search Selection Committee na UGC criteria fulfill oina hapkiba miyoi oikidabana Laga kasina sumayek senda lebak miyamda thambangamdre Chancellor Visitor gi nominee jawbo Search Selection Committee na Chancellor Bolana MTU gi VC appointment asida lamjing bikhiba laibra haiduna ngasidi Laibak miyamda nainaba asobo wathoga moirakle Imphal More lambi gi GPS enabled dedicated highway patrol hodokre Thasagi banungda IRB gi result lautholagani perian National Highway da sataba aina jada bathaba khudimak thingna amasong misam yam gi punsi ngak senarba pandamda Minister and Perian Anirak Suba oina Imphal More lambida GPS enabled dedicated highway patrol ngasi CM Bangloda launch tawgre Tarumada da Minister and Perian Imphal More lambida pungkun mari mathau tawgada GPS jawraba gari CM Secretariat mamang dagi lamthake Lamthaba aduga mari laina da Minister Perian Hai National Highway da miyap ngak senar ba GPS patron thamba basi BJP na mamang dagi hudura mangmang duna laki bani masina gari driver sinda aina jada bamang da sakang da basin ayat apan ba pibaga loina na gari jada duna kodong tiba tholakpa matam da Imphal dagi Dimapur gi waina phone number 9612700788 aduga Imphal More gi Technopol gina 87944275656 asida pau pibiyo Kodong tiba awapa tarapa matamda masigi number asida dal tawba matamda gari sing asi contact tawraga Google gi khudang da kadai da kari tawri haba athuba da khangdok tuna line mateng pangba ngamlakani haige ngase hudok liba GPS gari asina kilometer tara fawa gi manung da thokpa mafam sing konsin bangam gane mafam amada gari ani pi gani gari amada bullet proof aduga amana support group kini haige Imphal Dimapur lambi da pungkun ga mari pathau tawga da GPS enabled dedicated Highway patrol auto kraba matung dangasi Imphal More lambi ngak senar ba GPS yawwa gari manga asilam thabane masda Imphal More lambi da lo kai na mathau tawri ba sing drug puthok pusin tawba thingbangam lagane
Masida natana makha tana Imphal Jiribam lambigisu GPS yawba gari sing hautoda thorang leire haike. Thasi manungda tara suba amasung taraga mathoi suba IRB su haidolagane khalaglaba candidate sing training ek loibaga nasan aweda pamdaba thodok sing thoktana basinagane haike. Pamisin hangkiba wahangi pakum pira duna CM na hai cycle namfai village ge chip sagang da phajina nongmai da kaptana halam ba chedaba sing thijile. Atu bada phana da honari lenga ki mathodi ain khunda pai ba yaroi. Action logani asingba thodok da chenaba sing lenga na chap chana thabak dogar kane haike. Nagalamorom da lenga ki ayaba yautana record da leitaba khul maming marmana thokpa pangondo olam labadi madu chanaroi minister. Housing Manipur da leiriba khul sing mana thokpa mongda pangthona thonare. Masih makhatana lenga ki ayaba yautana record da leitana khul maming olam labadi madu chanaroi hana CM berena phangdokre. Palace compound da leiba MFDC की ऑडिटोरियम द पांगथोकपा सलाइसा पिफारिल पंची मारुप मणिपुर की अहानबा मपोक कुमन थोरमदा सरुक याखिबा सेमना मखाता हाई हौजिक कदाई कदाई दगी नु खंगदबा खुल ममिंग मयाम अमा पांगथोन द थोनजिनरे आइखोने तौगदबसी आइगी इफा इपुसिंग अदु ममिंग ओंथोकपा अदु नते असेंगबा इफा इपुना थमलबा पोट अदु जोखतपा हाइबसने इफा इपुगी थवल तौबा सकदौरिबने अदुना माना खुल की ममिंग पांगथोन द थोनबगी थबक तौगुमसी सोमनाथगी लेंगा के रेकॉर्ड लेबा नतबदा थबक तौगनु हाइना लेंगा के ऑफिशियल सिंग दसु खानख्रे सीएम नाइ मितै सिंग गी प्लेटफॉर्म खंगनद्रे आइखोइना सलिबसी कदाइदनो आइखोइना तुंग तोरिबसी कदाइदनो हाइबसी अखन पंखन खनदबगी मौंगदा लेरे प्रोफेशन द लेबा सिंगसु मागी मथौदा हिंगनदबगी लंबिरोम द सनाखिबना खुनाइगी लेबाकी कया खंदबदौदा उइ लाना thesis ibam yo da doctorate adumak pisinbagi aure Aranba thesis iriba aduga madubu ayaba firibu ozadusu kunagi yekna bani aranba puari fongli pamayamasi kudakta court salaga case tawraga makoi wa thingada bani natabadi makoi pangtau da tawba yabagi mongda satkre land revenue record laitaba khul maming amada thonbe yaroi ana revenue record laijariba maming adumak kabiyo mediana su record laitaba maming isin bigano Assam Manipur gi Jalyangrong naga singna kedovina lusingba NNPG da sawarkre NKDOV Zimomin lusingba NNPG po hausik chathariba pis for a process the Arunachal Pradesh the best of naga organization singna sawarkre mato ngarang abuk nauna Assam Manipur amadi Nagaland gi Jalyangrong naga organization singna sawali loina working committee amadi Bharat Sarkar anigi leiriba agri position adugi damaksu lebli ada phongdokre Cancer patient malem ngan bagi mungda LMG na sel madi acha thak teng bangkre like-minded group LMG Manipur na lamdam masigi awabatarawa madi khotong chata banang liba music the left na mateng panglak ki saro kambawaina ngase yuk lilong kendra gi manung chanba khengman lairembi leikai de liba asem inawi amade asem hongbi abi anigi sahi tare khatangai riba cancer laina ga sawona duna hingliba masanova asem malem ngan bagi ana layengda Mating wena dapat like-minded group LMG na lupa lising taraga mathoigat loina na nong mata sang daba yadraba asa athek sing tengwang kre ngasi tengwang ki pasan pam masi LMG ki jalan pandagi pang pasan pam ni hairi lupa lising mangarong gi nong mata sang daba yadraba asa athek sing asina LMG gi member Joy Kumar thongam na mateng panglak pani hairi LMG Manipur gi secretary sorokai pam ojin lusing duna sakhiba ngasi ki tengwang khongsat atuda grupasi ki publicity secretary Rakesh Naurem amadi Jolly Kumar Thongam, Dr. Maipum Itin, Konsam Sitaljit, Dr. Inaupa Nomaitem, ICSM Naurem Romila Amadi Oinam, Kangjam Manasingba Marwiba Luploi Kiana Sarukyaki Hairi. IMC gi scandal Tizin Baloti Fawadi, acting mayor, corporator Punamak Matauta Hundana Tamu, Joy Kisan. Imphal Municipal Corporation IMC gi 1 gi corporator Gangmai Gaidon Rongmai Masak Lolaga. Tangmai van kendra da thabak sungsu chutuna asoba senpam amalak thoki bagi thokliba asoba scandal asin koi committee na thijilingai manungi oina IMC ki leriba caretaker acting mayor amati caretaker acting corporator punamak says w mathok tobagi makoi gyak punamak lauthokpiu aina tangmai van kendra gi ebele kumuksam Joy Kisan Manipur ki minister amati mahut minister da apel tawgre IMC manung da makok koklen dagi horaga asoba gyang khutpu amalai habagi singna basu ngasi Tangmai banda leiva MLA Joy Kisan ki meung da pang thoki ba pangmai singku unaba amada phangdokre maka tarakfa atopa editorial gi kalam amada lokada gari onthaduna mi sigiba loinana asoba kaya thoki ba do lambi thong pharam labadi thoklam loida bane mi amagi thaksi jumlai kari na khangi aida bagum leibak amagi chakot pagi thakasi lambi thong madi sargi phibam na lebi haina rebani lambi thong fatana chathok sasin nungai ba haunade
Satbagi matamsu hena sang bakak natana ahen basading su changlibani. Leibak adugi miyamna nungai jai faraba afaba wakal khanna haksang phaba pamlabadi miyam tinba sahar amadi kaithel masa nana taruta nan ba oigani. Adaba ngasi Manipur gi lambi thongi phibam asi phatte haiba yaba makai fatre. Handak nong jit nong numit kharni khak takibada lokhada gari ontaduna mi chekiba loinana asopa kaya thokiba do lambi thong pharamlabadi thoklam loidabani. Numit kharni dang natragana akan banong hek sokibada Manipur gi khungkang singi lambi da natana. Leibak asi konung Imphal sar gi mafam kaya gi lambi kaya ising thumjinduna miyamna sathok sin tawbada khudong tiba mayongnaki. Khwairambal kaithel gi pauna lambi gi mafam kaya ising thumki Khwairambal kaithel tamna lakpa state amade National Highway sing pol hul layam khibana laiban khibana pol hul thaina ba hona bade action kya thokli. Nong tarak lagana ising thumjan khibada gi kyam luba thenba khangtabada gari masa amadi asoba thawbada awabo wainai. Khangtabada gi thawji lubada aruba soba kom oiramduna gari sokna basu kayani. Asing balambi oriba phipum asi lenga na su khanglibani aibada haiman badate. Aduba khangna semjen bidana adumak thamba si miyamna yamna pianade. Pena da balambi satba kyana karam balenga no haina lenga asibu saibasu yawnari. Asumna miyamna awaba khudong tiba mayuk naribasi khangbiduna lenga na lambi thong ningthina semjen biba asi. Miyam gi apambani lekhak libasi miyam bo nungai yai fange. Miyam gi apamba fanghanduna chakotpa loinana mimana balibak amo henana bagi damaktani haibasi kauduna hona fam thoge. Miyamna hauji thengnariba awaba kya gi marakta lambi thong phattaba amadi taruba saru oidaba asisone. Aduna nongju tha jausilakpa asita lambi isingna thumbagi awaba amadi manam namthiba Khwairambal kaithil oidanaba atubada hona biba chungkani chakotpa lebaki miyam haibadu oisi. Ukrainian prisoner lising amahena investigation gidamak Russia da thakhe. Russia amadi Ukraine gi marakta sathariba lan asigi manung chana Mariupol city da surrender torakiba Ukraine gi lan milising amahena investigation tawnana bagidamak Russia da thakhe ana TASS news agency report tawre. Kadiguma wafam masina confirm orabadi Russia amadi Ukraine gi marakta satharpa jaba face talk singda chawna kaiba piragani. Pawasina makataraduna Azovstal plan dagi chawrakna defender lising ani rom prisoner swap ki makada Ukraine da khusinaraknaba kip ki maikai dagi Russia da taksil yadumapo. Russian lawmakers sinadi lami kharati makatana trial da thamgadabani ana demand tawre. Azovstal dagi miu lising amahina Russia da pokre law enforcement organ sing magoi ganakna na thabak tawminari ari loinana makatana su ahenba Ukrainian prisoner sing Russia da tharpa yai ari. Makatarakba atopa pauda Dominican Republic ki minister amma mamanabana office da nomaina kabla ka hatkre. Dominican Republic ki Environment and National Resources Minister ningthakoban bitam haki office da lairingaida mahaka luna tinaba marumna nomaina kaptuna hatkre ana president gi office na statement amada phongdorakle. Authorities singna phongdorakibada leibakasi hanagi president gi masanopa ma oiriba Minister Orlando George Mira Miguel Cruz na nomaina kapke. Cruz detain tawre officials na kari motive dagi minister asibu kablibano haibadi pankide amazong. Cruz ge attorney ama yaukipra aibasu jukudaki wena khangbangam kide. Aigona tamoy chok na awaba phongdok ihana president Louis Abinader gi office ta statement amada haike. President na phone tawroklaba matong da khulai matik chana paiba police officers na Cruz bo tawdok thokliba mafam ga block ga lamna basars amada pokhe. Sarsadu George na waina kabliba office adudagi garina thawbada minute tara mangar muchang ba mafam da leibane. Mapanda puthoraki pa matamda Cruz helmet upkhe amasong masada bulletproof vest jawbo ke. Aba matamda mahak makok non tharaga uke. Anak pada lepton leiba miyo amna Cruz da onsin da mahak na afaba miyo ema hale hana lausen ke. Luna tinapu mamana ba ama na waina kapton hat kraba George Mera asi matik mayai lairaba political family amadagi hawrakbane. Mag Dominican Republic ki hadagi President Salvador George Blanco ki masanupani amasong mahaki masanupisu Abinader gi administration da bas minister amohori bane. George ki masanupa hauji modern revolutionary party ki lawmaker amane. George party asibo audo ki basingi manungda amane. Imong manungna statement amana isu tawraduna haike. Madudi Cruz George ki angang oringai ki marubne amasong George wanong may nakayar kana kapke. Ay ko imong nasing bathabak asibo pangto ki bamiyo edu ngakwire. Orlando ki kwari ki maruiba legacy sing ki manungda amadi kanagumba miyo amada asawa thamdaba asini haina statement aduna makata ke. Saudi Arabia na security plan approve tawkre $12 million amalakani haina pare. Saudi Arabia na lakliva has season ga marilena na general security plan approve tawkre. Public Security Authority sing ki thabak thorom sing amasong thawdang sing ki oiba plan adu Interior Minister amsong Supreme House Committee ki Chairman Prince Abdul Aziz bin
South Wind Knife Wind Abdul Aziz na approve tauke. Masigi mamang tabhang na program sing safety ki dimakta tongan ba organization sing na implement taugadaba haski general emergency plan na approve tauke. Plan adu da maka Madina amasung atai laison tension ki tharom sing pang thokadoriba mafam sida thengnar pa yaba khudong thiba phibam kya taken tawba ngamna bage civil defense ki tharang sing su yaure. Public Security ki Director Muhammad Abdullah Al Basami na haiki matudi tharang adu security organizational traffic amasung humanitarian ki wafam punama khanaraba matung da puthok pane. Aukiba April da Saudi Arabia na sahi asi ki domestic amasung foreign pilgrim million ama receive tawba ki plan law thoki. COVID-19 license maram ojan domestic program singi dambak has jahan ki ba mama ki season ani ki batung da foreign pilgrim singjo sahi yo ebo as pangthok pa jahan ka doriba asi masina han boy ka doriba ne. Aukiba sayul da kingdom masina pilgrim sing pugodoriba airline singi anuba rule sing su tawki. Anuba rule sing atu ki matungina pilgrim passenger sing sahi humpuga mga ki makha oy ka dabani masong makoi COVID-19 vaccine ki basic dose sing mafung khana kap laba sing oy baga loinana. Departure ki mang oina na pung humputra ni thoki manungda PCR test negative oy baga report sabit tawga dabani. American sing Russia da sangba thengkhre. Ukraine lan kamari oina na Washington na athingba kaya leptana thamlapagi pakumoi na ahen ba US citizen humpuga mathoi Moscow da sangba da athingba thamle aina Russian foreign ministry law thokre. Aribeda content sing asigi maru iba pau khara asiba pau damjariba Manipur local news YouTube channel asidagi yengbiri ba punam ba thagasari. Channel asana tumta kana badi subscribe tawi subscribe tawi ramorina like and share tawi so kawi kono pnama po amagana thagasari.